State asigi lambi sorokta nung ngoi pesinduna private property gumna no parking board phawa thamduna lambi chatliba miyam da akiba pibagi thabak asi toimalei masi tawbiganu haina Chief Minister N Biren miyam da appeal tawrakli hiramasiga mari leinena Chief Minister N Biren hai ngasi Change for Better Manipur haiba Facebook page amada asigumlaba case ama thengnabadagi traffic police na matam chana pau piduna niyom kaina lambi sorokta lam khopchin basing takthok hanbagi thabak chathakrai adubu authority na nimit khudingi yangsilaga takthokpa ngaibadi aikhoigi asoiba oigani miyamgi lambi oiribasing isa na wakal khantharaga lam khopchinba mapu natana mapu sabagi thabak asi thadokpa phai maru oina Impal City manungi maru oiba lambi sing yauna National Highway lambi gi nakyata dukandar sing yauna miyamna masagi lamgum nung lengoi pesin batanatana yamna mawong tana no parking zone haina thaduna lam kansin ba thengnare masi hojiksu adumak chathaba leptre asigumlaba thabak asi miyamgi nungtigi punsida pangthok liba thabak thoram singda yamna khudong chahandaba haibadu oire maramaduna miyamna isagi khakta khanbagi wakhalon asi thadokuna authority na paikhatliba thabak asida sawatpiu amadi mina tawba ngaidana isana thong asi lepiu loinena aikhoigi amadi ima lebaki haiba wakhalon ga loinena pukchel sengna thabak tawba tamsi haina Chief Minister na makha takhi